Lakhipur Online Puthok-saba July ki tang kunhumdoi Sagol se numit ki Khomjinba Pao tabirase. Ahanbada Maroi Pao ISSLC compartmental pass taroba mahiroi singi damak Nehru College da admission hangdokhibada asuna tabimal khangba phongdokre. Assam gi ising ichawgi pibam hena choksin kre sikhiba migi masing 38 yaukre. Film Forum Manipurna Laikidaba filmmaker Oken Amaksanggi mafamda leisu katuna ikai khumnakre. Helping Hands Jalyangrong Pui chapter na idan tobugi thorom mai pangna pangthokre. Social activist Sonam Wangchukna Khongjang Siliban Hasingi mathakta sakti sijina bidanaba laingakta haijakre. Kasar jilada haukiba pungni puni pangi manangda chathakiba operation tareta yamlaba nisagi polamsing miyoi 13 ka loinana phare amasung Commonwealth Games ki ngasi haudokpagi thoromda Saikhom Mirabai Chanu amasung Laplina Borgo haina Bharat ki team bulu chinglagani. Hauzik mapungoiba pau tabirase. Handakta pangthokiba ISSLC compartmental examination lisingani ka kuntaruk pass taukraba mahiroi singi admission gi damak khongthang lokhalakpada All Kasar District Students Union Asuna Nehru College Administration Lakhipur Court District Commissioner Lakhipur ge Circle Officer amasung Sebabu Tawimal khangba phongdokre. Mahiroi sing asigi admission ga mari leinana Asuna maipunana Lakhipur gi Court District Commissioner amasung College Administration ga loinana kupna khanaraba matung Mahiroi sing asigi chahi manghandana admission tawduna makoibu makha tamthabagi kudong saba pinabagi warebasi laukibani haina Union gi cherola sida phongdorakle. Amaromda Nehru College na thokpa official notice amagi matungina compartmental pass taroba mati online da apply tawkiba candidate singi oina document verification amasung ISS first year arts da mingchanbagi damak July gi tang 19 amasung 13 ayuki pung 13 dagina nungthil gi pung 3 makhai phawbagi manungda college ki conference hall da lakna makhanghan khre. Assam gi ising ichawgi pibam hena phasilaktre. Handaki ising ichaw asida jila 13 ki miyoi lakh manga makhai hena chaitheng phangkhre. Ising ichawna laikidaba migi masing 38 sukre. Pawasi gi matungina revenue circle nifumari gi manungda khungang chanipan ga humutra ni thoigi mahimarong thaba lam hector 13 hena ising na thumjinkhre. Amaromda Mukhyamantri Dr. Himanta Biswa Sarma nangarang Sibsagar Jorhat Charai Dewa masung Nazira gi ichawna sokhalaba mafam singda koina chatuna yengsinkre. Masigi sumathakta mahakna relief camp singda su yengsinduna wari watai sanakre. Awaba nanglaba singda mateng pangnana bagi damak lengakna thaurang lokhutkani haina mahangna thajaba pikhe. Khangan jabama Handakta lauthokiba NEET parikha da apunma mark chamma natraga masidagi hena phangduna mai paklakraba meitei mahiroi singbo taramna okpagi thoromama lakliba July gi tang 13 nongmaijing nimita Manipuri Doctors Association Assam Mandana sinlangtuna pangthoklagani. Masigi damak mahiroi singna masagi ming mama mapagi ming leifam mobile number amasung NEET ki mayek sengba marksheet lakliba July gi tang 13 irai numit ki manungda WhatsApp ki khuthangda Manda gi President Dr. M. Ranjit Singha gi mobile number 9435073584 natraga General Secretary Dr. Wainung Siton Singha gi mobile number 7002214670 number asida thajin bina bakhanganjari. Lamdam asigi angang sigi tamak nungairaba pawa ama puduna lakchari madudi masagi chahi amadagina chahi 13 phawbagi angang sigi tamak charitable community dental awareness camp ama July gi 19 tagi August gi 10 phawba pangthoklagani. All India position holder pediatric dentist amasu oiriba lamdam asiga laihaudagi haukiba Dr. L. Akash Singhana lemna yagi checkup tawbibagi mathakta counseling su pibiragani. Mafamna Kasar Lakhipur gi manung chanbada Putikal LP School gi manakta leiba Dr. Asigi masagi sangaidani. Matam amadi slot book tobinabagi damak video asida udliba QR code asi scan tobiu loinana ahal singi damaksu tonganba kemba ma athuba matamda pangthoknaba sem sajari. Akupa marol gi damak mobile number 84318 56305
number asidagi khangbiba yagani. Ngarang ayuk pung nipan taba matamda film forum Manipur na sinduna lampel da leba forum gi office mamangda Lakhidraba filmmaker Oken Amaksam gi maphamda leisu katuna ikai khumnakre thasi gi taramapanda saknaraba film actor director lyricist amadi music director Oken Amaksam na Lakhidabada film forum Manipur gi makhada leiriba constituent guild association tarani thogi thomi singna saruk yaduna pangthokiba thoromaduda forum gi chairman in charge N Surjit Kanta BB Surjit vice chairman to Ketrimim Kishore Kumar forum ki advisory board ki member Takhilamam Loken forum ki hanagi chairman S Mangoljao cine actor guild Manipur ki president TS Khetri Asmik ki president Naba Volcano Senior Director Guild Manipur ki President Subhas Nachingba Saknairaba film ki thomi sing sarujaki Thauromaduga mari lainana forum ki chairman in charge N Surjit Kanta BB Surjina haikibata Manipuri cinema gi khongchapta thoidokna singthaningai oraba thabak torong kaya tobiramba Oja Oken Amaksam tanglaba misakamani Oja asina laikidaba simak lamdamasigi arangba thawon michakama ken kibagumani yamlaba film kaya amada actor oiramata natana director gi thausu pubirami national award fangkiba masaknaraba filmmaker asina laikidaba si film forum Manipur amadi forum asigi makhada leiriba guild amadi association sing asigi thomi singna awaba phongdokpa oina leisu katuna ikai khomnajabagi thoromasi pangtokpani haiki Thauramda saruk jakiba film forum Manipur gi hanagi chairman S Mangoljawna haikibada film forum Manipur da punna thaupu minaramba Oja Oken Amaksamna masagi anaba manamaram oraga ikang khangaudana laikidabada thamoi songna awaba phongdokjari Oja Loken lamdamasigi film da natana theater amadi atai art form kaya amasu yokhanana bahona biramba maithong jamba misagamani film forum Manipur da thaupu minari ngai matamda su mahakna Manipuri film chakwana bagi damak lengakta matam gi haiba yaba wapam sing pukhatuna thabak tawon tokna bahona biramki mahakumba maithong yamba film gi thomi amana laikidaba si ekhoi kuding maki achauba mangjaba amani haiki masi kayamu yamna haisinga habida masi mayopi gi masa ane akoi siluloi irada mayopi gi masa ane puthokam dima national award issue poirini modi film gida adana masi ekoi gi film forum da matam sangna akoi thopu nerami ada magi film gi lamda kathokku gi chana magun se akoi sintha wala masi mana le ki se ekoi gi Manipur film industry di desina cinema da khara wala madam di kargina habida masi sunni actor matan matan sunni director ko man magi maithong mayam se mana lolo mandai ta mayam se magi film gi kamta di desina yam mangjabani men khatpu ngam roi da ngai nai masi da film forum gi sinta ni magi masi film forum na mana sinta ni ngai haibu mana vice chairman oina thaupuringi matam masi vice chairman oina thaupurim matam madu da mana man film gi chaukhana na ba ye khoi government da film gi matang da taksim ba warol kayama mai ke di honar MSFDS ta man wahung kya putana film Imphal gi tongan ba hospital singda layeng liba Jaliang Rongpui anaba singda matam chana I phangan bangamna bagi pandamda Helping Hands Jaliang Rongpui chapter na Brotherhood Nongpok Sanjan bangwa kusanaduna Lamphel da leiba Rims Blood Center da idan tawbagi thorom pangthokre Manipur da hojik thokliba phiba masida anabagi imung manung amadi piriba miyoi singna Imphal da lakpada awaba kaya mayoknari aduna Imphal gi tampak da leiduna larik laisu tamliba amadi thabak tawriba Jaliang Rongpui furupna mathau taba matamda matam sana mateng pang mangamnanaba paikhatpani haina Helping Hands Jaliang Rongpui chapter gi convener Elan Puna Dhangmei gi cherolamada hairi Tharomasida register tawkiba miyoi marfutaret ki manungda miyoi yangkai tarukna idan tawki hairi Social activist Sonam Wangchukna Gurugram gi hospital dagi video message ama thadokloduna kongjang changsi liban ha singa sigi matakta sakti sijina bidana bahaijakre Sonam Wangchuk ngarang nimidang wairamda
hospital dagi thadokiba video message aduna mahakna nahasingi mathakta mapangal natraga sakti sijinabidana lengak ta haijaki masigi mamangda social activist Sonam Wangchuk ki loinabi Dr. Gitanjali Angmona haijabadagi Delhi High Court ki order amagi matungina Sonam Wangchuk po hena phaba layengi damak Sabdarjang Hospital dagi Gurugram ki hospital se de porakibani Khongjang changsiliba naha oiriba khongjang loi singi mathakta ain gi oiba thabak amata lokhot loi haibagi thajaba lengak na pirabadi mahangna chathariba chara henbaki khongjang asi loisilagani haina activist Sonam Wangchuk na phongdokre Union Minister JP Nadda amasung Jitendra Singh da ikiba chithi amada hospital la latuna mahaki pibam yengsin bibaki tamakta Wangchuk na मंत्री अनि की मफम दा थागत प phongdoki मेरे लिए मेरा काम बहुत ज़रूरी है मगर मैं सरकार से विनती करता हूँ कि वो और ऐसे ताकत बल का प्रयोग न करें बच्चों पर और दूसरी बात उन पर आरोप और FIR जिससे कि उन्हें सताया जा सके जेल या पुलिस द्वारा ये न करने की मुझे आश्वासन चाहिए और वो आश्वासन अगर जल्द मिल जाए तो मैं आप सबके और जो नेतागण यहाँ पर आए उनकी बातों का इज्जत करते हुए अनशन आज ही तोड़ूंगा Kasar jila da hauki ba pungni puni pan ke manung da tongan mafam da operation tare chathaduna yamlaba heroin yaba tablet amadi ganja fagat kre thodoga siga mari lainana chingnaba miyoi tara homdoi fare Kochudoram police station ki mafam amada operation chathaduna sabon kep tara da losinduna puramba gram chamaga tara mapan ge heroin fagat paga loinana miyoi ama fare Dholai police station ki mafam amada chathaki ba operation da auto rickshaw amadagi sabon kep marida gram nipumapan gi heroin jangrum ba thengnakhre aduga miyoi ama su fare Silchar police station ki makhada tongan mafam da operation chathaduna kilogram aniga gram chamaga tara homdagi ganja phagat paga loinana miyoi ani su fare Silchar bypass ki mafam amada chathaki ba operation da gram hombutara mapan ki heroin phagat paga loinana miyoi ama su fare haire Silchar gi mafam amada wagon r gari amada operation chathaduna singna ningai oraba yaba tablet lising kunmari phagat ki amasung makhoi ahum su phaki Jirigat police station ki mafam amada operation chathaduna motorcycle amadagi sabon kep kundal gram chani ga kuntra mari gi heroin phagat paga loinana miyoi ama su phare masigi su mathakta Dholai police station ki makhada laiba Lailapur police outpost ki operation da truck anidagi kilogram nipumanga lumba apunba Bharat urea harbek lisinga magasum na yang khai phagat kre thodoga sida miyoi mari phare All Jiribam Sports Association AJSN silangduna Jiribam Higher Secondary School ki sanabungda team tarana saruk yaduna sanariba ahum suba KH Arab Jan Begum Memorial Sub Junior Boys Under 15 Futsal Football Tournament ki preliminary group league round gi ngarang sanaki ba ahan ba match da CKCA Chingdong Lekaina Ichel Club Dibongbo goal mapan amada maithian ki tournament asigi ani suba match da Siak Bosti YC na RYC bu goal mari suno da maithian kre match sing adu amazing Sahjan Loskar amadi Theophil na conduct biki tournament asigi ngasi nungtil pung ahum taba matamda CKCB Chingdong Lekai ga Yawol Club ka sanaragani aduga ani suba match nungtil gi pung mari taba matamda Sonapur GPSA amadi Siak Bosti NFC ga sanaragani Scotland gi Glasgow saharda ngasidagi haugodoriba Commonwealth Games ki haudokpagi thoromda Manipur gi Saikhom Mirabai Chanu amasung Assam gi Laplina Borgohaina Bharat ki team bulu chingragani Commonwealth Games ta saruk yaruna bagi damak Bharat ki sanaroi chamaga kuntaru Games village ta thungkre haudokpagi thoram Bharat ki matamda ngasi numidang pung 10 makhai taba matamdagi haugani amasung handaki changdamnaba sida apunba masana 10 gi manungda Bharatna masana 9 da saruk yagani Bharat ki team da punna sanaroi homutara 9 amasung nupi sanaroi na nipu 9 yauri Bharat ki team asida yauri ba masak naiba sanaroi ahum adudi Olympic medal phangkhra Neeraj Chopra Manipur gi weightlifter Saikhom Mirabai Chanu amasung Assam gi Lablina Borgohain yauri
Lakhipur online channel asibu yengbiribasingna paw asibu like amati share tawbiu amati hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibada maruoiba paw amukhanna ISSLC compartmental pass tawraba mahiru singidamak Nehru College da admission hangdokhibada asuna tawbimal khangba phongdokre. Assam gi ising ichawgi pibam hena choksin kre sikiba migi masing kunthra matho yaukhre. Film Forum Manipurna Laikidaba filmmaker Oken Amaksam gi maphamda leisu katuna ikai khumna kre. Helping Hands Jalangrong Pui chapter na idan tawbugi thorom mai pangna pangthokre. Social activist Sonam Wangchukna Khongjang Siliban ha singi mathakta sakti sijina bidanaba laingakta haijakre. Kasar jilada haukiba pungni puni pangi manangda chathakiba operation tareta yamlaba nisagi polamsing miyoi tara humde kaloina phare amasung Commonwealth Games ki ngasi haudokpagi thoromda Saikho Mirabai Chanu amasung Laplina Borgo haina Bharat ki team bulu chinglagani. Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare.